ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯁꯛꯇꯤ ꯏꯈꯪ ꯈꯪꯅꯔꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯊꯣꯡꯉꯒ ꯆꯥꯏ ꯍꯥꯏꯕꯗꯨꯗꯤ ꯂꯝ ꯑꯃꯒ ꯃꯐꯝ ꯑꯃꯒ ꯃꯥꯟꯅꯗꯦ ꯑꯗꯨꯒ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯟꯖꯩ ꯄꯥꯟꯒꯤ ꯅꯣꯡꯖꯨꯊꯥ ꯃꯇꯝꯗ ꯃꯈꯣꯡꯗ ꯃꯔꯥꯋꯥꯏ ꯃꯇꯣꯟ ꯅꯣꯏꯊꯣꯛꯄ ꯄꯥꯟꯗ꯭ꯔꯥꯒ ꯍꯥꯏꯅꯕꯗꯨꯅꯤ ꯑꯗꯩ ꯀꯁꯥꯔ ꯑꯁꯥꯝ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯁꯣꯝꯒꯤ ꯃꯩꯇꯩꯅꯗꯤ ꯂꯣꯇꯥ ꯀꯧꯋꯦ ꯑꯗꯣ ꯁꯤꯁꯦ ꯆꯝꯅ ꯊꯣꯡꯗꯣꯏꯅꯤ ꯑꯗꯣ ꯁꯤ ꯆꯝꯅ ꯊꯣꯡꯕ ꯀꯥꯟꯗ ꯑꯩꯅ ꯄꯣꯠꯁꯛ ꯑꯅꯤꯈꯛ ꯍꯥꯞꯆꯩꯑꯕ ꯑꯃꯅ ꯅꯥꯟꯗꯅꯕ ꯑꯃꯅ ꯂꯦꯡꯗꯅꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯁꯤ ꯄꯥꯟꯗ꯭ꯔꯥꯁꯦ ꯂꯝꯕꯥꯟ ꯍꯥꯏꯗꯤ ꯆꯥꯕ ꯌꯥꯗꯕ ꯄꯥꯟꯒꯤꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯏꯌꯦꯅ ꯍꯥꯏꯅꯩꯑꯕ ꯑꯗꯣ ꯂꯦꯡꯒꯟꯕ ꯍꯥꯏꯗꯤ ꯄꯥꯟ ꯆꯥꯕ ꯌꯦꯟꯗꯦꯝ ꯆꯥꯕꯗ ꯍꯥꯒꯠꯆꯒꯟꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯗꯨꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯔꯤꯝꯇ ꯇꯧꯗꯅꯕ ꯄꯣꯠꯁꯛ ꯑꯃ ꯑꯩꯅ ꯍꯣꯔꯦꯟ ꯊꯣꯡꯕꯗ ꯊꯥꯛꯆꯒꯅꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯃꯥꯁꯦ ꯃꯍꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯟꯕꯒꯤ ꯀꯩꯅꯣꯝꯃ ꯌꯥꯎꯕꯅꯦꯕ ꯑꯗꯨꯗꯨꯁꯨ ꯂꯧꯊꯣꯛꯅꯕ ꯑꯗꯨꯒ ꯃꯍꯤꯒꯗꯣ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯅꯕ ꯑꯗꯩ ꯃꯄꯣꯞꯁꯨ ꯀꯥꯏꯗꯅꯕ ꯑꯇꯣꯞꯄ ꯃꯅꯥ ꯃꯁꯤꯡ ꯑꯃꯁꯨ ꯊꯥꯛꯆꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯄꯥꯟꯗ꯭ꯔꯥꯁꯦ ꯃꯤ ꯌꯥꯝꯗꯕꯩ ꯈꯖꯤꯛꯈꯛ ꯑꯗꯨꯝ ꯇꯧꯖꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯀꯨ ꯃꯁꯤꯡ ꯑꯣꯏ ꯀꯔꯤ ꯇꯧꯕ ꯃꯀꯨꯗꯣ ꯐꯖꯅ ꯃꯁꯥ ꯂꯨ ꯅꯥꯟꯅ ꯈꯣꯛꯇꯣꯛꯆꯔꯦ ꯑꯗꯨꯒ ꯐꯖꯅ ꯆꯥꯝꯊꯣꯛꯆꯔꯅꯤ ꯍꯥꯟꯅ ꯄꯨꯝꯃꯤꯉꯩꯗꯁꯨ ꯆꯥꯝꯊꯣꯛꯆꯈ꯭ꯔꯕꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯃꯨꯛ ꯆꯥꯝꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯦꯝꯗꯣꯛꯄ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯩꯅ ꯁꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕꯒꯤ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦ ꯑꯗꯨꯗ ꯄꯣꯠꯁꯛ ꯑꯅꯤꯈꯛ ꯊꯥꯛꯇꯣꯏꯕ ꯍꯥꯟꯅ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯄꯥꯟꯒꯤ ꯁꯔꯨꯛꯁꯦ ꯂꯦꯡꯒꯟꯕꯅꯤꯅ ꯏꯁꯤꯡ ꯑꯌꯤꯡꯕꯗ ꯍꯥꯞꯄꯦ ꯍꯦꯟꯇꯥꯛ ꯃꯆꯦꯠ ꯑꯃ ꯉꯥꯔꯤ ꯑꯔꯧꯕ ꯈꯔ ꯑꯗꯒꯤ ꯁꯤꯡ ꯈꯔ ꯇꯤꯜꯍꯧꯈꯔ ꯃꯔꯣꯏꯗꯤ ꯑꯗꯨꯝ ꯑꯄꯥꯝꯕꯈꯩ ꯀꯥꯡꯁꯣꯏꯗ ꯊꯥꯛꯄꯤꯕꯈꯩ ꯑꯗꯨꯝ ꯊꯥꯛꯄ ꯌꯥꯏ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯆꯨ ꯈꯔ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯁꯥꯟꯕ ꯌꯥꯗꯦ ꯆꯥꯕꯅꯤꯅ ꯄꯤꯛꯄ ꯑꯗꯒꯤ ꯉꯥ ꯇꯥꯎꯊꯣꯛꯑꯒ ꯊꯝꯕ ꯊꯥꯎ ꯀꯪꯍꯜꯂꯕ ꯈꯔ ꯑꯃ ꯊꯥꯛꯆꯤꯟꯖꯔꯦ ꯑꯗꯨꯒ ꯁꯧꯔꯛꯑꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯔꯣꯏ ꯅꯥꯄꯥꯛꯄꯤ ꯈꯔ ꯑꯃꯨꯛ ꯊꯥꯛꯆꯤꯟꯖꯔꯦ ꯃꯨꯟꯗꯤ ꯃꯨꯜꯂꯛꯑꯕꯅꯦ ꯑꯗꯣ ꯑꯩ ꯑꯃꯨꯛꯐꯥꯎ ꯑꯣꯠꯇ꯭ꯔꯤꯀꯣ ꯄꯥꯟꯒꯤ ꯁꯔꯨꯛꯅꯤꯅ ꯊꯨꯝ ꯊꯥꯛꯆꯤꯟꯖꯔꯦ ꯁꯤꯗ ꯑꯩꯅ ꯄꯥꯏꯖꯔꯤꯕ ꯑꯃꯨꯕ ꯃꯆꯦꯠꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯀ꯭ꯋꯥ ꯃꯔꯨꯗꯨꯅꯦ ꯀ꯭ꯋꯥ ꯃꯔꯨꯗꯣ ꯑꯩꯈꯣꯏꯒꯤ ꯑꯐꯛꯄ ꯆꯥꯕꯗ ꯀ꯭ꯋꯥ ꯑꯣꯏꯅ ꯆꯥꯕꯗꯤ ꯍꯥꯎꯇ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕꯁꯤꯡꯗꯣ ꯑꯗꯨꯗꯣ ꯁꯨꯃꯥꯏꯅ ꯄꯥꯟꯒꯨꯝꯕ ꯌꯦꯟꯗꯦꯝꯒꯨꯝꯕ ꯂꯩ ꯍꯥꯒꯠꯆꯒꯟꯕ ꯂꯦꯡꯒꯟꯕ ꯀꯥꯡꯕꯨꯗ ꯃꯇꯨꯝ ꯃꯆꯥ ꯑꯃ ꯊꯥꯗꯕꯤꯔꯒ ꯊꯣꯡꯕꯁꯦ ꯂꯦꯡꯕ ꯐꯩꯌꯦꯅ ꯑꯩꯈꯣꯏ ꯏꯕꯣꯛꯅ ꯇꯥꯛꯄꯤꯔꯝꯕꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯊꯥꯛꯆꯩꯌꯦ ꯀꯅꯥꯒꯨꯝꯕ ꯂꯦꯡꯒꯟꯕ ꯌꯥꯎꯔꯁꯨ ꯊꯣꯛꯇꯅꯕꯅ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯊꯥꯛꯆꯔꯤꯕ ꯃꯅꯥ ꯑꯁꯪꯕ ꯆꯕꯨꯟꯗꯨꯅ ꯁꯧꯒ꯭ꯔꯤꯅꯦꯕ ꯁꯧꯒ꯭ꯔꯤꯁꯦ ꯄꯥꯟꯗ꯭ꯔꯥꯒ ꯄꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯅꯥꯟꯕ ꯁꯔꯨꯛꯇꯣ ꯀꯣꯛꯍꯜꯂꯒ ꯁꯤꯟꯇꯛ ꯃꯍꯤ ꯌꯥꯝ ꯍꯥꯎꯕ ꯅꯥꯀꯟꯗꯩꯁꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯃꯃꯥꯡꯒꯤ ꯌꯥꯎꯖꯈꯤꯕ ꯊꯥꯡꯖꯤꯡ ꯎ ꯃꯣꯔꯣꯛ ꯉꯥꯔꯤꯒꯤ ꯑꯆꯥꯔꯗꯨꯅꯤ ꯑꯗꯨꯗꯨꯒ ꯁꯤꯁꯤꯒ ꯑꯗꯨꯝ ꯆꯥꯖꯔꯗꯣꯏꯅꯦ ꯉꯁꯤꯒꯤꯗꯤ ꯄꯥꯟꯗ꯭ꯔꯥꯁꯦ ꯁꯨꯃꯥꯏꯅ ꯆꯥꯕꯤꯕ ꯌꯥꯏ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯃꯥꯏꯅ ꯊꯣꯡꯉꯒ ꯆꯥꯕꯤ ꯍꯥꯏꯕꯗꯣ ꯆꯥꯕꯤꯕ ꯌꯥꯎꯔꯕꯗꯤ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ ꯊꯥꯒꯠꯆꯔꯤ